Manipur da hingsa mayok nakraba matungda Mizoramda drug fabagi chang khanghen hengatlakle thengnaki haina official amana document ka loinana phongdokre. Haukiba chahi 8 ki matamda Manipur da tongan ba law enforcing agency singna punna lupa crore lising 8 ka chanipan ga marfu 8 lom henbagi value oigadaba drug sing fagatpa ngamkhibaga loinana masida chenaba miyoi lising 2 ga chamapan ga nifu humdoi su fagatpa ngamkhi haina official amana document kayaga loinana khudam changdam piduna phongdokre. Hairiba document adugi matungina haukiba kumsing inglising 2018 tagi hauna lona drug puba amasung tongan ma drug sing karbar chathabaga mari leinana case lising 2,453 Narcotics Drug and Psychotropic Substance Act inglising 1,545 amasung atai mari leinaba ain singi makada register sing tauki hairi matang asida panba yabadi mamang chahi inglising 2019 gi me thadagi hauna Manipur da kanglup ani gi marakta thokliba hingsa gi tangdu leitadaba fibam ama mayok narakpa haurakibadagi Myanmar dagi lona pusilakiba yamlaba drug sing Mizoram lomda chatkiba amasung state aduda fagatpagi masing khanghen hengatlakpa thengnai haina official paper aduna phongdokhi. Official document adugi matung inna Manipur gi Kukizo community na dominate tauba Churachandpur amasung Kangpokpi na chingba area singda chaurakna lam ekar lising 13 chamaga humfumatoi da paksana tharamba poppy pambi sing state lengaki war on drugs campaign makhada manghan bangamki. Poppy sing adu tongan ba drug makhal sing sungbada sizinabani hairi. Masigi sumathakta Myanmar ga tainariba Manipur gi ngamkhai wang madagi arepa laitana masing yamlaba illegal migrants sing changsilakpagi thawong hengatlakpa maramna state asigi mi sing amasung demographic structure da makha tana akiba pirakli hairi. Myanmar dagi ain kaina Manipur da changsilakpa mitop singi masing ka hena yamkhatlakhi. Nauna changsilakliba migrant sing asigi biometric data natraga identity ningthina khomgatuna matik chaba thorang thosil paikhatpasu ngamdri. Illegal immigrants sing asina makhatana lam khopchinduna Manipur gi protected forest area singda khunda sinduna leiri haina official document aduna phongdokhi. Myanmar na chingba mapan leibak singdagi ain kaina changsilakliba mitop sing asigi masak khangdok namba thorang state lengakna lokhatliba asigi matangdasu immigrant sing masing yamna changsilaktuna Manipur de khunda leita sinkrabani haiba wafam official document aduda mayek sengna palli hairi. State lengakna immigrant sing asigi mathakta drive chathaduna makhoibu masak khangdoknaba amasung makhoigi biometric data khomgatnaba thorang asi paikhatlakringai mamangda Manipur da anauba khungang chamapan ga maudra taruk lom chengom saubagumna nauna khunda sinkhibagi thawong laikhibani. Thawong asi mamangi chahi kayada athing arak amata laitana porous oiba Myanmar India ngamkhai gi Manipur paringda checksindana amasung iho hona lairiba ngamkhai asina Myanmar dagi immigrant sing irai laina Manipur da changsilakpa ngamhanbani haina document adu da phongdokhi. Kumsing inglising 2018 gi February thada Myanmar military na ku chathaduna lengak sasan paishin khibadagi Tengnopal Chandel Churachandpur amasung Kamjong district sinda Myanmaris lising 9 lom changjafam lauduna state lengak na masak khangduna layrakhibani. Refugee sing asigi ayambagi oina biometric details sing laubagi thabak state lengakna loishin khrabani. Myanmar da military ku chathakraba matungda Manipur da lanjen naraktuna changlakhiba refugee sing asidi achauba unpak amagi maton macha amakhak ising iyai thakta faugatlakpa aduga amhani. Masigi mamangda lonna amadi fongna illegal immigrant kayamarum Manipur da changsinduna laikhrabani hairi.